Thawangum pit ngaliba lechilgum palefam leitaba itinfam khangnaba ichel ama amuksu oiri pambidraso magun hanthaba leitaba hira amuksu mali akangba leitaba pirangi samudra amukna khalli atiyada thokliba thawansi miyoibagi anisuba sayola khanpham thoi hainabale birth of a cell death of a star maong matau manarubana wahi paring asida piklaba tumba macha ase thabak asuki matik chilhanmani adubo khalibagi matik fol ama phangde masi oirambatai punsi magun haibado karigumba punsi si ilai laina tambanga baposak ama oiramlaba thum thaktabe ensanga chap manaramgadabani haibada haiman bathokloi longnambagi langlada yiknambagi khurongda laman khumagi mairi lakta jagoi sabi ningthijabini namthaki mukta liklang sibini nawzaba poram yachabi kuchusu mairi thokpini tawbangamba saktina zagat phaugi ningluba onthoknabu tamlai turi haibagi jagoi haibado ungduna mangduna famlinge kokta karibu changluni wakhal amada luplibana hanjin hanjin lakliba message to sude thawoirude adubu asum henjilakpana phone do paikhatta yingi message ado phaktrige pungdo haipet inglubada phana thenglamle hayeng ningan ta hauduna meeting yarugadabani hayenggidamak matha amuk sarami aduga message to faktuna mathang pai ahanba loikhre ani suba loikhre ahum suba message to da sude phamlambadagi fu hogole message ta iriba marol do hanjin pari ruling party da powerful oiba member oina leirabasu reina taba video macha amana pungnamak mangtaan bai base kuidabani sude nachanu pabu nandras ki yumda lekhan chahanduna thamdi base aikhoi gi maramda nangna lona lang thakle habani karigumba masina mairik pidagi mai sawbi onduna chahi ahungi mamangna thokiba thokdo do madugi langlang langsin maru oiba puthoraklaba nachawa punsi uwa fangoi habase holiba sordugi lamzel khuding ningsing makha tarakliba message to parudre yam thuna bag chatuna machada call tawi adu payaktre mahusana magi wata khitrama machani magi moong matawna mabu yektuna laikhrama machani maram chaduna phone pairak loi khangle sude panthaba pamdre gyan mentada ka aduda ngai hakoi chatchalami masadu tasing leitadre chatlibado taibangni haiba kawrakle ngayak sum leiramlaga ahingduda kadagi prapap thorai yumda chatlagi haibagi matauda sudena hogolaga koi chatpagi saum ama fangkibaduda thangnaba kada leibarani so hogolaga thorakpani aniduna chapchana thengnare maithongna tariba mami aduda rani pakhatna chensilaklaga sudegi masa pairaga hangi jemse kai toba yaurage kadaiduna chatpiga doisibo rani na mabu tathatta yenglibado ubada sude taibangni haiba gya lakle adubu ma aduma pakhali ta hairi Hauzik makne Manipuri thoklase mafam sida aina kuina leithokpa chumde yeknaba khakta natana makhoine chabu sumining changba horakle mase chumde aina maram oiraga icha manglani rani ai icha manglani wahaidu haina sude kappa horakle wakhal tadruba sude burani na tapna chingduna kada pusilakle phamungda tapna famal lamaga table da lairibe singado lablaga pi isingdo amani thaklaga sordo chaning chana honthorakpaga ranina tablapna hangi ibungo kaido habano chemse makhoina mo kari haraklino pumna makse aindare rani marale sida bai chabo ai yerot palo sida bohna bada yikna bagi langna tholluba pumna mak aina lanmani wafam na mayik singbiyo aikhoi so toba yaba karino tahuraga loire makhoina ngamni haiduna lak hekta lak chabasu yaba nate chi sude sordo phuino daraga hairi aikhoina toba yaba hairabadi ichabu phazin matabani handa imung aduga loina bagi mami khara ubada makhoi leiba ngamdabani kaino rani aina toruri basibu karino sapu mayekna bani yomsilakle khutsamna duna chalama makhoina phau aingon onsilaga chasilakla matamsida ai ki tawani rani so wakhal khara khanna tablamna pakhom pirakle
ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯛꯂꯣꯏꯗꯧꯔꯤ ꯀꯝꯗꯧꯅꯤ ꯏꯆꯦꯝꯁꯦ ꯄꯔꯁꯅꯦꯜ ꯑꯦꯇꯦꯛ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯍꯧ ꯀꯌꯥ ꯁꯥꯒꯠꯂꯛꯂꯒ ꯏꯆꯦꯝꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯋꯥꯍꯩꯗꯨ ꯁꯨꯗꯦꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯔꯥꯅꯤꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯏ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯨꯅꯦꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯏ ꯑꯩ ꯏꯕꯦꯝꯃꯗ ꯐꯣꯟ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯅꯕ ꯁꯤꯟꯅꯒꯦ ꯄꯥꯈꯠꯄꯤꯒꯅꯨ ꯏꯆꯦꯝꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯧꯗꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯑꯆꯝꯕꯗꯤ ꯅꯠꯇꯦꯗꯅ ꯁꯨꯗꯦ ꯇꯥꯕꯗꯃꯛ ꯇꯥꯔꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇ꯭ꯔꯦ ꯋꯥꯈꯜ ꯂꯥꯡꯐꯥꯝ ꯆꯠꯇꯨꯅ ꯑꯃꯁꯨ ꯂꯥꯝꯁꯤꯜꯂꯨꯒ ꯈꯜꯂꯤ ꯀꯔꯤꯅ ꯀꯔꯤ ꯇꯧꯕ ꯀꯔꯝ ꯇꯧꯕ ꯑꯁꯦꯡꯕ ꯂꯥꯟꯁꯤꯕꯨ ꯐꯥꯊꯕ ꯉꯝꯒꯅꯤ ꯉꯝꯈꯤꯒꯗ꯭ꯔꯥ ꯀꯥꯟꯅꯈꯤꯒꯗ꯭ꯔꯥ ꯇꯥꯔꯝꯗꯥꯏ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯇꯞꯅ ꯆꯪꯁꯤꯟꯈꯤꯕꯗꯣ ꯌꯦꯡꯕꯗ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯃꯥꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯂꯕꯗ ꯂꯦꯡꯊꯣꯔꯛꯂꯦ ꯁꯖꯤꯛ ꯊꯕꯥ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯤꯔꯤ ꯃꯥꯂꯪꯅ ꯄ꯭ꯔꯀꯤꯇꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ ꯌꯥꯍꯧ ꯉꯟꯕ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯏꯪꯅ ꯑꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯅꯟꯗ꯭ꯔꯥꯁꯀꯤ ꯌꯨꯝꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯊꯝꯂꯤꯕ ꯃꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯂꯩꯐꯝ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯍꯥꯏꯔꯁꯨ ꯃꯇꯝꯗꯨ ꯈꯔ ꯋꯥꯠꯂꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯅꯈꯤꯕ ꯇꯥꯟꯖꯥꯗꯨ ꯉꯥꯏꯕꯅꯤ ꯏꯃꯝ ꯃꯝꯂꯕ ꯑꯇꯤꯌꯥꯅ ꯁꯛꯇꯝ ꯑꯣꯜꯂꯛꯂꯤ ꯃꯝꯁꯤꯜꯂꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯋꯥꯡꯊ꯭ꯋꯥꯡꯅꯕ ꯃꯆꯨ ꯑꯃꯗ ꯑꯗꯨꯕꯨ ꯖꯒꯠ ꯑꯌꯥꯝꯕ ꯆꯤꯛꯅ ꯇꯨꯡꯈꯨꯜ ꯇꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯤ ꯑꯆꯤꯛꯄ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯦꯝꯖꯔꯕ ꯊꯥꯕꯜ ꯅꯥꯄ ꯆꯤꯛꯅ ꯂꯤꯔꯤ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕ ꯍꯥꯡꯂꯕ ꯃꯥꯂꯪꯕꯨ ꯀꯣꯏꯅ ꯑꯃꯨꯛ ꯌꯦꯡꯂꯝꯂꯦ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ ꯅꯨꯄꯥꯗꯣ ꯈꯣꯡꯀꯥꯞ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯈꯪꯍꯧꯗꯦ ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯅꯥꯛ ꯌꯦꯠꯇꯣ ꯌꯦꯡꯂꯒ ꯆꯪꯂꯛꯏ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯧꯒꯨꯝ ꯍꯨꯔꯥꯟꯕ ꯂꯥꯛꯄꯒꯨꯝ ꯂꯣꯟꯅ ꯀꯥ ꯑꯗꯣ ꯃꯩꯅ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ ꯃꯄꯥꯟꯗꯒꯤ ꯂꯤꯠꯁꯤꯜꯂꯛꯄ ꯇꯥꯔꯝꯗꯥꯏ ꯊꯥꯖꯒꯤ ꯃꯉꯥꯜ ꯈꯔ ꯈꯛꯇꯅꯤ ꯃꯐꯝꯗꯨꯗ ꯐꯪꯂꯤꯕ ꯃꯩ ꯊꯥꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯀꯝꯗꯧꯅ ꯊꯤꯒꯗꯧꯔꯤ ꯄꯣꯠꯁꯛ ꯑꯗꯣ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯈꯤꯕ ꯈꯪꯈꯤꯕ ꯋꯥꯍꯩ ꯑꯃꯗ ꯑꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯗꯨꯅ ꯀꯥꯗ ꯆꯪꯉꯛꯄꯅꯤ ꯉꯝꯅꯕ ꯊꯤꯔꯒꯦ ꯂꯦꯞꯂ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯑꯥꯔꯠ ꯒꯦꯂꯔꯤ ꯑꯃꯒꯨꯝ ꯄꯦꯟꯇꯤꯡꯗ ꯄꯩꯕ ꯃꯈꯩ ꯊꯦꯠꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯋꯥꯜꯗꯣ ꯇꯞꯅ ꯊꯥꯗꯨꯅ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯒꯤ ꯄꯦꯟꯇꯤꯡ ꯊꯦꯠꯂꯤꯕ ꯃꯄꯥꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯩꯔꯥꯕꯗꯣ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯨꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ ꯑꯒꯅꯤ ꯋꯥꯡꯅ ꯊꯥꯗꯨꯅ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯗꯨꯔꯕꯥꯁꯥꯅ ꯐꯝꯕꯒꯤ ꯁꯛꯇꯝꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯟꯗꯔꯥꯁꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯩꯔꯥꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯄꯥꯕꯨꯡꯅ ꯍꯔꯤꯗ꯭ꯋꯥꯔꯗꯒꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯨꯛ ꯅꯟꯗꯔꯥꯁꯅ ꯇꯦꯡꯅꯧꯄꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯌꯨꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯁꯨꯗꯦꯅ ꯈꯨꯗꯣꯜ ꯇꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯩꯔꯥꯕ ꯍꯥꯊꯨ ꯅꯞꯂꯤꯕ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯣ ꯃꯆꯤ ꯑꯃ ꯄꯥꯏꯈꯠꯂꯒ ꯇꯥꯏꯅꯔꯤꯕ ꯋꯥꯜꯗꯨꯒꯤ ꯃꯈꯨꯠꯇꯣ ꯀꯣꯛ ꯊꯥꯔꯒ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯉꯁꯥꯏꯗꯒꯤ ꯊꯦꯡꯗꯨꯅ ꯂꯥꯛꯄ ꯃꯈꯣꯜꯁꯤꯡꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯈꯣꯜꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯁꯤꯃꯦꯟ ꯍꯩꯗꯨꯅ ꯁꯥꯕꯒꯤ ꯃꯈꯣꯜ ꯊꯣꯛꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯎꯒꯨꯝ ꯑꯃꯗ ꯊꯦꯡꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯇꯥ ꯇꯧꯕꯅ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤ ꯌꯦꯡꯗ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯌꯥꯏꯒꯤ ꯁꯔꯨꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯞꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯇꯔꯥꯏꯅ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯃꯗꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯅꯤꯡ ꯇꯝꯒꯗꯧꯔꯤ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯪꯂꯅꯤ ꯄꯨꯝꯅꯃꯛ ꯈꯜꯂꯨꯕꯗ ꯑꯃꯨꯛꯇꯪꯒ ꯃꯨꯛꯇꯅ ꯐꯨꯛꯇꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯤꯗ ꯂꯩꯔꯝꯃꯤꯗꯅ ꯏꯆꯥꯅꯦ ꯇꯨꯡꯗꯒꯤ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯂꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗꯨꯒ ꯇꯥꯟ ꯆꯥꯟꯅꯅ ꯔꯨꯝꯗꯨꯒꯤ ꯃꯩꯗꯨꯁꯨ ꯊꯥꯟꯒꯠꯂꯛꯂꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯅꯟꯗꯔꯥꯁꯇꯣ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯅꯤ ꯄꯥꯏꯔꯛꯂꯤ ꯗꯨꯔꯕꯥꯁꯥꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯆꯥꯗꯅ ꯂꯩꯔꯤꯕꯗꯨꯗ ꯃꯤꯆꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯂꯨꯁꯤꯟꯗꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ
ꯊꯛꯅꯕ ꯃꯤꯀꯨꯞꯇ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯩꯔꯥꯕꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯨꯝꯗ꯭ꯔꯤꯡ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯏꯁꯣꯏ ꯁꯣꯏꯅꯔꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯪꯒꯣꯝ ꯁꯦꯝꯂꯛꯄꯅꯤ ꯀꯥꯗ ꯄꯤꯒꯦ ꯆꯪꯕꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯨꯏꯅ ꯁꯨꯝ ꯊꯤꯔꯛꯄꯅꯤ ꯑꯩꯅ ꯆꯤꯡꯅꯕ ꯃꯥꯜꯂꯕꯁꯨ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯂꯛꯇꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯔꯥꯕꯗꯣ ꯇꯞꯅ ꯅꯣꯛꯏ ꯅꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯉꯟꯕꯁꯤꯗ ꯕꯕꯥ ꯋꯥꯅꯕ ꯅꯪꯁꯤ ꯃꯩ ꯇꯞ ꯍꯦ ꯇꯞꯂꯗꯅ ꯑꯩꯈꯣꯏꯗꯤ ꯑꯍꯜꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯕ ꯍꯦꯟꯃꯜꯂꯁꯨꯅꯦ ꯐꯠꯇꯕꯅꯤ ꯅꯍꯥ ꯅꯣꯏꯗꯤ ꯁꯦꯜꯐꯤꯁ ꯈꯔ ꯑꯣꯏꯕꯁꯨ ꯇꯝꯒꯗꯕꯅꯤ ꯈꯟꯅꯗꯦꯁꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯇꯧꯁꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯂꯤꯛꯂꯥ ꯄꯛꯄ ꯅꯥꯄꯤ ꯅꯦꯠꯄꯁꯤ ꯃꯤꯠ ꯅꯥ ꯌꯥꯝ ꯐꯩ ꯍꯥꯏꯅꯕꯅꯤ ꯂꯥꯎꯅꯤ ꯅꯪꯕꯣ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤꯇ ꯇꯧꯏ ꯑꯅꯤꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯦ ꯂꯣꯟ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯈꯣꯡꯎꯞ ꯌꯥꯎꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ ꯃꯈꯨꯠꯇ ꯒ꯭ꯂꯥꯁ ꯑꯃꯃꯝꯁꯨ ꯄꯥꯏꯔꯤ ꯃꯩꯔꯥꯕꯅ ꯁꯪꯒꯣꯝ ꯅꯟꯗꯔꯥꯁꯅ ꯏꯁꯤꯡꯅꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤꯁꯨ ꯇꯞꯅ ꯍꯧꯔꯛꯏ ꯅꯟꯗꯅ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯏꯁꯤꯡ ꯊꯛꯄꯁꯦ ꯆꯈꯥꯎꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯔꯒꯥꯟ ꯀꯌꯥꯁꯨ ꯃꯊꯧ ꯐꯒꯠꯍꯜꯂꯤꯕꯅꯤ ꯏꯁꯥꯁꯤ ꯇꯁꯦꯡ ꯇꯁꯦꯡꯂꯤꯕꯅꯤ ꯉꯝꯖꯔꯒꯗꯤ ꯌꯥꯔꯤꯕꯃꯈꯩ ꯊꯛꯄꯅ ꯐꯔꯤꯕꯅꯤ ꯃꯩꯔꯥꯕ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯃꯇꯧꯗ ꯅꯟꯗꯔꯥꯁꯇꯨ ꯅꯣꯛꯊꯣꯔꯛꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯥ ꯗꯣꯛꯇꯔꯁꯤꯗ ꯀꯔꯝꯅ ꯍꯦꯜꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯣꯄꯤꯛꯇꯨ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯅꯩꯅꯒꯦ ꯇꯧꯔꯨꯔꯦꯗꯅ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯨ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯨꯒ ꯎꯔꯛꯄꯗꯨꯒ ꯑꯗꯨ ꯌꯧꯕꯗꯤ ꯉꯝꯂꯣꯏꯗ ꯅꯟꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯣ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯝꯃꯤ ꯁꯣꯔꯗꯨ ꯏꯔꯦꯟꯖꯅ ꯍꯣꯟꯗꯣꯛꯂꯒ ꯃꯝꯂꯤ ꯃꯝꯂꯤ ꯑꯉꯟꯕꯒꯤ ꯁꯛꯇꯝ ꯂꯥꯟꯁꯤꯜꯂꯛꯂꯕ ꯑꯇꯤꯌꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯤ ꯑꯉꯛꯄꯅꯤ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯁꯦ ꯈꯜꯂꯨꯔꯕꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯃꯤꯅ ꯎꯔꯤꯕ ꯊꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯅꯩ ꯙꯔꯃꯗ ꯂꯨꯞꯂꯤꯕ ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯏꯁꯣꯔ ꯅꯠꯇꯦ ꯈꯨꯔꯨꯝꯐꯝ ꯊꯣꯛꯇꯦ ꯑꯌꯨꯛ ꯚꯥꯁ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯁꯟ ꯑꯁꯦ ꯃꯤꯑꯣꯏꯕꯅ ꯌꯧꯁꯤꯟꯅ ꯈꯪꯂꯨꯗꯕꯅ ꯃꯤꯠꯅ ꯎꯕꯅ ꯇꯥꯕꯅ ꯆꯨꯝꯂꯦ ꯈꯜꯂꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯏꯄꯥ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯑꯅꯤ ꯊꯣꯛꯅ ꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯅꯟꯗ ꯑꯅꯤꯗꯨ ꯈꯝꯔꯥꯡꯅꯅ ꯂꯦꯞꯃꯤꯟꯅꯩ ꯃꯥꯏ ꯃꯥꯏ ꯎꯟꯁꯤꯟꯅꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯤ ꯃꯩꯔꯥꯕꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯃꯀꯣꯛ ꯑꯣꯏꯅ ꯅꯣꯡꯈꯤꯕꯗꯨ ꯈꯪꯂꯗꯨꯅ ꯅꯟꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯦꯠ ꯍꯥꯏꯕ ꯁꯕꯖꯦꯛꯁꯤ ꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯍꯣꯠꯇꯅ ꯅꯪꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯃꯤꯁꯇꯔꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯀ꯭रिꯌꯦꯁꯟ ꯑꯁꯤꯒꯤ ꯄꯔꯄꯣꯁꯇꯣ ꯈꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯆꯨꯝꯕꯔꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯂꯦꯞꯂꯤꯕ ꯅꯪꯅ ꯑꯉꯛꯄ ꯌꯥꯎꯗꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯀꯔꯝꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯔꯗꯤ ꯅꯪ ꯀꯔꯤ ꯈꯨꯝꯅꯤ ꯋꯥꯈꯜꯂꯨꯁꯤꯅ ꯈꯟꯗꯨꯅ ꯄꯥꯈꯨꯝ ꯈꯜꯂꯝꯗꯦ ꯅꯨꯄꯥꯗꯣ ꯃꯀꯣꯛꯇꯨ ꯇꯞꯅ ꯇꯞꯅ ꯅꯣꯝꯂꯒ ꯍꯥꯏꯔꯤ ꯑꯍꯥꯟꯕꯒꯤ ꯄꯥꯎꯈꯨꯝꯗ ꯑꯪꯀꯕꯨ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯕꯩ ꯈꯨꯗꯝ ꯑꯣꯏꯅ ꯐꯣꯔꯃꯨꯂꯦ ꯑꯃꯁꯨꯡ ꯀ꯭ꯋꯥꯟꯇꯤꯐꯤꯀꯦꯁꯟꯁꯤ ꯌꯥꯎꯗꯅ ꯀꯔꯝꯅ ꯀ꯭रिꯌꯦꯁꯟ ꯑꯁꯤꯕꯨ ꯀ꯭ꯋꯥꯟꯇꯤꯐꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨ ꯃꯁꯤꯅ ꯑꯣꯏꯔꯗꯤ ꯑꯪꯀ ꯍꯣꯠꯇꯨꯅ ꯌꯦꯡꯂꯒ ꯄꯨꯝꯅꯃꯛ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯅꯤ ꯕꯕꯥ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯗꯕ ꯅꯠꯇꯅ ꯃꯈꯥ ꯇꯥꯎ ꯍꯥꯏꯕꯒꯤ ꯅꯟꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯅꯤꯁꯨꯕ ꯄꯥꯎꯈꯨꯝꯁꯤꯃꯗꯤ ꯆꯨꯝꯂꯦ ꯈꯟꯖꯕ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯌꯨ ꯏꯄꯥ ꯇꯥꯒꯦ ꯑꯪꯀ ꯍꯥꯏꯕꯁꯤ ꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯁꯥꯏꯟꯁ ꯍꯥꯏꯅꯔꯤꯕꯗꯣ ꯆꯨꯝꯂꯝꯕ ꯌꯥꯏ ꯕꯕꯥ ꯑꯗꯨꯕꯨ ꯏꯠꯁ ꯅꯣꯠ ꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯀ꯭रिꯌꯦꯁꯟ ꯅꯟꯗꯔꯥꯖꯇꯣ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯅ ꯁꯟꯗꯣꯛꯅ ꯇꯥꯛꯎꯅꯦ ꯃꯩꯔꯥꯕ ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯂꯨꯃꯟꯈꯤꯗꯨꯅ ꯏꯄꯥ ꯂꯧꯁꯤꯟꯕ ꯋꯥꯏꯅꯦ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯑꯍꯝꯅ ꯍꯥꯏꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯈꯧꯗꯦꯝꯃꯤ ꯃꯍꯥꯛ ꯂꯨꯁꯤꯟꯗꯕ ꯌꯥꯗꯦ ꯋꯥꯔꯤꯁꯤ ꯁꯥꯏꯟꯁꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯅꯨꯡꯗ ꯄꯨꯔꯤꯕ ꯑꯔꯊꯁꯤꯡꯗꯣ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯄꯥꯎꯈꯨꯝꯁꯤꯡꯅ ꯄꯤꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯀꯥꯗꯦꯃꯤꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤ ꯇꯣꯏꯅ ꯐꯪꯕ ꯑꯥꯏꯗꯤꯌꯥꯅꯤ ꯕꯕꯥ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯗꯤ ꯂꯣ ꯑꯣꯐ ꯐꯤꯖꯤꯛꯁ ꯗꯤ ꯅꯣꯠ ꯔꯟ ꯗ ꯌꯨꯅꯤꯚꯔꯁ ꯏꯠ ꯋꯥꯁ ꯔꯟ ꯕꯥꯏ ꯑꯦ ꯀꯣꯟꯁꯤꯌꯁ ꯑꯦꯟ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯦꯟꯇꯤꯇꯤ ꯑꯣꯐ ꯗ ꯌꯨꯅꯤꯚꯔꯁ ꯏꯠꯁꯦꯜꯐ ꯅꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯕꯖꯦꯛ ꯑꯃꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯤꯕ ꯐꯤꯖꯤꯛꯁ ꯑꯁꯤꯅ ꯐꯥꯎ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁ ꯑꯁꯦ ꯔꯟ ꯇꯧꯕ ꯅꯠꯇꯦ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯊꯤꯕꯤꯔꯨꯗ꯭ꯔꯁꯨ ꯍꯣꯠꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯁꯨ ꯌꯨꯅꯤꯚꯔꯁꯁꯤ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯥꯒꯤ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯂꯧꯁꯤꯡꯅ ꯆꯠꯀꯅꯤ ꯃꯥꯒꯤ ꯂꯝꯕꯤꯗꯨꯗ
ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯒ ꯑꯩꯅ ꯌꯥꯝꯅ ꯃꯔꯛꯇ ꯌꯦꯞꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯔꯒꯗꯤ ꯑꯪꯀꯜ ꯏꯁꯤꯡ ꯍꯣꯠꯂꯒꯁꯨ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯁꯟ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯈꯛꯇꯤ ꯂꯩ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯨꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯇꯞꯂꯞꯅ ꯃꯁꯤꯕꯨ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯝꯂꯤꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯗꯨꯅ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯔꯛꯄ ꯁꯤ ꯍꯥꯏꯔꯒ ꯅꯟꯗꯔꯥꯖꯇ ꯌꯦꯡꯂꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯣ ꯏꯁꯤꯡꯗꯨ ꯌꯥꯎꯝ ꯑꯃ ꯊꯛꯂꯒ ꯏꯔꯦꯟꯖꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯏꯄꯥ ꯅꯨꯡꯉꯥꯏ ꯆꯦꯟꯅꯐꯝ ꯈꯪꯗꯅ ꯍꯧꯔꯛꯐꯝ ꯂꯩꯇꯅ ꯃꯩꯀꯨꯞ ꯑꯣꯜꯂꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯕ ꯁꯛꯇꯝ ꯑꯁꯤ ꯍꯣꯠꯅꯕ ꯑꯪꯀꯒꯤ ꯃꯌꯦꯛ ꯊꯣꯔꯛꯇ꯭ꯔ ꯐꯥꯎꯕꯗ ꯅꯪꯅ ꯂꯩꯃꯥꯏꯗ ꯂꯦꯞꯇꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯏꯄꯥꯅ ꯑꯐꯕꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯀ꯭रिꯌꯦꯁꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ IQ ꯋꯥꯡꯂꯕ ꯀꯅꯥꯒꯤ ꯒ꯭ꯌꯥꯟ ꯂꯧꯔꯒ ꯌꯦꯡꯂꯕꯁꯨ ꯎꯗ꯭ꯔꯕ ꯒ꯭ꯌꯥꯟꯗ ꯃꯇꯤꯛ ꯋꯥꯡꯂꯕ ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯑꯁꯨꯛ ꯇꯝꯊꯤꯅ ꯀꯤꯅ ꯑꯃꯁꯨꯡ ꯍꯪꯒꯣꯏꯅ ꯐꯖꯔꯤꯕ ꯀ꯭रिꯌꯦꯁꯟ ꯑꯁꯦ ꯄꯔꯄꯣꯁ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯕꯕꯥ ꯍꯟꯗꯛꯃꯨꯛꯇꯤ ꯅꯟꯗꯔꯥꯖꯇꯣ ꯈꯨꯃꯛꯇ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯕ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯜꯂꯛꯏ ꯅꯟꯗꯔꯥ ꯆꯠꯅ ꯆꯠꯅ ꯂꯥꯏꯊꯣꯛꯅ ꯈꯨꯝꯗꯣꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗꯅ ꯆꯃꯝꯅꯕꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯁꯤ ꯌꯦꯡꯉꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯞꯅ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯎꯕ ꯉꯝꯗꯕꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯨꯔꯒ ꯅꯟꯗ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧ ꯃꯈꯣꯏꯁꯤ ꯀꯔꯤꯅꯣ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯇꯤꯌꯥꯗ ꯉꯥꯟꯕꯅꯣ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯈꯣꯏꯗꯨ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯃꯨꯛ ꯈꯜꯂꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯋꯥꯈꯜ ꯂꯣꯏꯕ ꯍꯥꯏꯔꯣꯏ ꯑꯆꯧꯕ ꯑꯋꯥꯡꯕ ꯋꯥꯈꯜꯇ ꯈꯜꯂꯨ ꯃꯗꯨꯅꯅꯦ ꯂꯥꯏꯐꯇ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯇꯞꯅ ꯇꯞꯅ ꯄꯤꯛꯁꯤꯜꯂꯛꯀꯗꯧꯕꯅꯤ ꯅꯪꯒꯤ ꯃꯊꯥ ꯁꯥꯕ ꯐꯔꯛꯀꯗꯧꯅꯤꯀꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯏꯟꯇꯦꯂꯤꯖꯦꯟ ꯀꯦꯅꯣꯠ ꯑꯦꯛꯖꯤꯁ ꯋꯤꯗꯥꯎꯠ ꯀॉन्शियसनेस ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯨꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯧꯁꯤꯡ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯅꯕ ꯍꯣꯠꯅꯧ ꯒ꯭ꯌꯥꯟ ꯌꯥꯎꯔꯛꯇ꯭ꯔꯕ ಮಿಕುꯞꯇುꯗꯅꯤ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯄꯣꯠꯇꯣ ꯎꯠ ꯑꯣꯜꯂꯒ ꯃꯥꯡꯈꯤꯒꯗꯕꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯅꯨ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯗꯤꯅꯦ ꯂꯧꯁꯤꯡꯅ ꯀꯟꯕ ꯉꯝꯗꯕꯅꯤ ꯃꯊꯣꯡ ꯈꯪꯗꯕ ꯀ꯭रिꯌꯦꯁꯟ ꯑꯁꯤꯗ ꯅꯩꯅꯗꯨꯅ ꯂꯩꯔꯕꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯀꯗꯧꯕꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯗꯤꯅꯦ ꯂꯧꯁꯤꯡꯁꯨ ꯎꯠ ꯑꯣꯟꯈꯤꯒꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯀꯅꯥꯒꯨꯝꯕꯅ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯁꯣꯔ ꯐꯨꯟꯒꯠꯂꯒ ꯁꯥꯡꯅ ꯅꯤꯡꯊꯣꯛꯂꯒ ꯆꯞ ꯇꯤꯡꯂꯒ ꯂꯩꯈꯤꯒꯗꯕꯒꯤ ꯐꯤꯕꯝꯅꯤ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯐꯥꯎ ꯁꯣꯔꯗꯨ ꯐꯨꯟꯒꯠꯂꯕꯅꯤ ꯑꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯑꯃꯗ ꯕꯦꯠꯁ ꯇꯧꯔꯒ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯊꯗꯨ ꯍꯜꯂꯤ ꯋꯥꯔꯤꯗꯨ ꯂꯨꯊꯔꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯅꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯒ ꯑꯆꯤꯛꯄꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯕ꯭ꯔꯦꯟꯒꯤ ꯃꯔꯤ ꯃꯔꯥꯡꯁꯤ ꯌꯦꯠꯁꯤꯟꯅꯔꯕꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯤ ꯏꯆꯥꯁꯨ ꯑꯩꯒꯤꯗꯤ ꯃꯔꯨꯞꯀ ꯆꯞ ꯃꯥꯟꯅꯕꯅꯤꯗꯣ ꯂꯩꯔꯤꯕ ꯅꯇꯥꯎꯁꯤꯡꯁꯤꯅ ꯑꯩꯕꯨ ꯈꯔ ꯍꯪꯒꯣꯏꯕ꯭ꯔꯥ ꯏꯅꯥꯛ ꯅꯛꯁꯤꯟꯗꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯩꯗꯤ ꯃꯊꯥ ꯁꯥꯔꯝꯕ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦꯗꯅ ꯉꯔꯥꯡꯗꯅꯤꯀꯣ ꯏꯃꯧ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯣ ꯃꯩꯔꯥꯕ ꯅꯣꯛꯊꯣꯔꯛꯂꯦ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯤ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦꯗꯣ ꯄꯥꯝꯕ ꯄꯥꯝꯗꯕ ꯀꯩꯗꯧꯔꯨꯅꯦ ꯑꯩꯈꯣꯏꯗꯤ ꯏꯟꯊꯣꯛꯂꯨꯕ ꯌꯥꯕ ꯃꯥꯏꯀꯩ ꯅꯠꯇꯦꯗꯣ ꯀꯔꯤꯅꯣ ꯆꯠꯅꯕꯤꯗꯨ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯐꯔꯦ ꯅꯪꯕꯨꯁꯨ ꯏꯄꯥꯅ ꯐꯥꯕꯤꯔꯦꯗꯣ ꯅꯣꯡꯁꯤ ꯉꯥꯟꯊꯣꯔꯛꯂꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯅꯁꯥ ꯅꯔꯨꯗꯣ ꯁꯦꯡꯗꯣꯛꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯕꯅꯤꯅ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯦꯞꯊꯣꯛꯄꯁꯨ ꯀꯥꯏꯗꯦ ꯃꯔꯛ ꯃꯔꯛꯇ ꯔꯨꯜꯁ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗꯤ ꯋꯥꯈꯜꯗ ꯑꯣꯇꯣ ꯄ꯭ꯂꯦ ꯇꯧꯔꯛꯀꯗꯕ ꯅꯣꯛꯐꯗꯦ ꯃꯈꯜ ꯑꯃꯅꯤꯗꯣ ꯐꯥꯒꯤꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯄ ꯌꯥꯎꯔꯛꯂꯤ ꯑꯅꯤꯗꯨ ꯑꯇꯩ ꯑꯇꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯉꯛꯂꯤ ꯂꯤꯌꯣ ꯃꯅꯥ ꯑꯅꯤꯒꯤ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯅꯟꯗꯔꯥꯖꯅꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯑꯄꯥꯝꯕꯗꯣ ꯃꯩꯔꯥꯕꯒ ꯇꯥꯟꯅꯩ ꯑꯍꯜꯒꯤ ꯀꯣꯛ ꯑꯃ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯃꯩꯔꯥꯕꯒꯤ ꯃꯒꯨꯟꯗꯨꯗ ꯃꯥꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯨꯝ ꯋꯥꯔꯤ ꯇꯥꯟꯅꯩ ꯃꯍꯥꯛꯅ ꯏꯃꯝ ꯃꯝꯂꯝꯕ ꯑꯇꯤꯌꯥꯗꯣ ꯃꯤꯀꯨꯞ ꯈꯔꯗ ꯄꯨꯡꯉꯥꯟ ꯑꯃꯨꯛ ꯉꯥꯟꯊꯣꯔꯛꯂꯤ ꯄ꯭ꯔꯀꯤꯇꯤ ꯃꯕꯦꯝꯃꯅ ꯃꯥꯒꯤ ꯐꯖꯕ ꯇꯥꯏꯕꯪꯗ ꯂꯩꯅꯕ ꯅꯨꯃꯤꯠ ꯊꯣꯔꯛꯂ ꯃꯥꯜꯂꯤ ꯂꯩꯆꯤꯜ ꯃꯐꯣꯜ ꯋꯥꯎ ꯊꯥꯡꯅꯕ ꯍꯤꯒꯣꯛ ꯃꯆꯨꯅ ꯑꯇꯤꯌꯥꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯤꯌꯥ ꯃꯥꯁꯨ ꯂꯩꯆꯤꯜꯒꯤ ꯀꯥꯔꯛ ꯀꯥꯔꯛ ꯈꯨꯗꯤꯡ ꯃꯆꯤꯠ ꯊꯣꯔꯛꯇꯨꯅ ꯑꯩꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯔꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯌꯥꯎꯔꯛꯂꯤ
haina pungdo angang nalaktre masing da hairagana nipan helap chatlabani adubu ngarang da chalaklibani tawriba mo adu yahodre liodi kaiboy ngatan hawalaga makha da lekre mathanda phamung apakpado yetamu on oidamu on nakan chiptuna kaya da nungai na tumliba araiba mon singdu sukon kolaga nungai na tumli mona nungalabso mangli manglan gi atiya da momon nokna kaipai paiduna leiringai khangaude taibang phauna ngaithongni ising khujob ma chaisilakpado manglan ga chaikre khangprek khangna phu ogoli phamung nakan da lai sado hapen makak tumaga makhwang metlaga leirami laisa oiramada mana sauna laure ngawrna mingonda ising chaisilai dubo pung ni pan ma pantara pho mauna tumba honabra nathong masak khangdadi ising hejin taba ayamba ising dinatabana mamai du khaktani choliba monado phina mamai du prabab tai thoklaga isawrangi magi thokwa angawbi sono chubi sidi khakni dubudi tongan chakhi ge ningol phatabigi laiminaba ai ngamai sungangamai sono chubi mirol thungdubi wahai du no pido branga musagolal kariya nangna suk cha chum sabe yabra chintibi nam thak tobi oidaba ngangbi chintibi nawa laite minambi nupa lolano na koiba nangna arimba gyan tabi sari natro nangna ngamlibo tamo hairaga ibungda leisilini ne machanupi tinaraga mamungda leiba yadi kaina IPC section gi list da yaukibra nushibada imanabigi mabung nushiba yadi kaina puyadaga ikibraba ningol phatabi na pharoidorbi ningoni phatte khoidi phattabado namthak toba mida minungsi pigadaba sanana te khangina ainu atpat yengona yumsida kayam kuina leiba ngamgi yengeba hera mi usitaba ngangdana laizado sauraga thokre nupiduna hairamni wahidda manawa khalkhalawi murum solaga kari film gi dialogue no siba aina yengkhaba film ni kaino aina ningsingri siba yam nungaiba film ni haiba matang do thokpa wakhalama khaluraga monado gyanam nglakli laizana tawrumbado ningsinglakli amu saunina phamungdagi prapakum tharaklaga makhada pai tharakli mahusana thabado chakhumda leirami ima ningol tawngam bidu kai sakrage masam du khudang yelaga haige kadai sakrage ba mado hauzukta laizana lila tawrumbada ngai monagi matawda thabado yenglaga wangangda tumi leikre wakhalda khalle ingna chigna chanabi amagi makhada hingliba magi imungsi macha singi haktakta loigadawri haiba haina macha ibi madu thoroktuna anidu mu launaragli laizana aingondo oidaba ngangbagi aibo pangbu sikhibagi lale haidripau nangonda korokano mau kaina narudu kopigela tongambina wana maraidu tinthoklaga me nang kai oidana nangonda lale haidoiba ningol hingjabi daw pumbi nangna nazar thongkradi relationship to kuina chatloidabado khangdana haidriba lale hesaba kaina ngamdre si hairaga manado phingphing chenkre matawda laizado propok chakle makhongdo mungdung thilaga chenkriba manabu tanakre idenjana thabak tawrambadagi thabado matha sane niduda yenglambani thongzindagi nandaras longwi changaklaga chokri ama chingthoklaga phamda hairi matha inghalu thaba stereotypes to gai bai basiso wakhalgidi comedy show ni isa ngaktani chapmane kumhai nungai ne loire mapuroi mangi wahidada thabado nokmi tawrakli somna ani do sium mathak makha chenlaga koilau lauduna tani nandaras ka wari chapu thugai minaramlaga ngaya pothagi changnubani adubu makeup thorakpada pungdo a toramli masu taha kumtharakpani makhada thabakna matam yaraktrabada yumgi bida taklamda getlomda prabha thorai laizada hairamgi habadi khalli ngarang ahing tarai manaktagi nushina tanthokibado asoibani khalaktuna sagono haiba waisi matang hairamgi khanna nupidugi matawda haiba phangdre manakta changlakadra khanna changmiraktre madugi ningamdabado konduna tapna thorakpani adubu gate mapada chaplekhri nupado mapalomdagi changlakpa nupado leplamliba nupado ubada leplag hairi yahongalina thabak nanglare khanna hathwadu toromba nupado khangdap tapthakri makut ani ma pocket homrin khraga hairi nangna themoi buina yahongan basendrang na chengma changchai habagi probab to
ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯁꯥꯍꯦꯕꯇꯗꯤ ꯐꯣꯔꯃꯨꯂꯥꯁꯤ ꯏꯄꯥꯟ ꯄꯥꯝꯕꯤꯗ꯭ꯔꯕ ꯀꯔꯤꯅꯣ ꯃꯥꯏꯊꯣꯡꯗꯨ ꯏꯌꯥ ꯌꯥꯗꯦꯗ ꯅꯥꯁꯦꯞꯇꯒꯤ ꯀꯟꯇꯛꯅ ꯍꯨꯝꯖꯤꯜꯂꯛꯄ ꯅꯣꯡꯂꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯅꯁꯥꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯅꯤꯁꯤ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯑꯁꯨꯝꯅ ꯍꯦꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯦ ꯆꯔꯥ ꯆꯥꯈ꯭ꯔꯕ ꯎꯆꯦꯛꯅ ꯃꯕꯨꯛ ꯂꯥꯝꯂꯤꯕ ꯎꯆꯦꯛꯀ ꯄꯥꯏꯃꯤꯟꯅꯕ ꯈꯛ ꯌꯥꯗꯕꯅꯤ ꯌꯥꯍꯧꯕꯨ ꯉꯜꯂꯕ ꯃꯆꯪ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯥꯔꯝꯂꯗꯧꯅꯤ ꯌꯥꯍꯧ ꯊꯦꯡꯅ ꯃꯕꯨꯛ ꯂꯥꯝꯅ ꯄꯥꯏꯔꯛꯄ ꯎꯆꯦꯛꯀ ꯆꯔꯥ ꯃꯄꯨꯡ ꯐꯥꯅ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯀ ꯃꯥꯟꯅꯗꯕꯅꯤ ꯃꯥꯟꯅꯕ ꯌꯥꯒꯗ꯭ꯔꯅꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯕꯣꯏ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯤ ꯈꯔ ꯅꯛꯅ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯈꯥ ꯇꯥꯏ ꯅꯥꯏꯇꯣꯝ ꯄꯥꯏꯕ ꯎꯆꯦꯛꯁ ꯁꯪꯒꯨ ꯎꯔꯒ ꯀꯜꯂꯛꯄꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯈꯣꯏꯗꯥꯖꯕꯤ ꯀꯣꯀꯤꯜ ꯃꯥꯒ ꯄꯥꯏꯃꯤꯟꯅꯔꯕ ꯑꯩꯗꯤ ꯆꯔꯥ ꯆꯥꯈ꯭ꯔꯕ ꯎꯆꯦꯛꯄꯨ ꯎꯔꯒ ꯀꯜꯂꯛꯇꯦ ꯄꯨꯛ ꯊꯟꯅ ꯆꯔꯥ ꯆꯥꯗꯨꯅ ꯋꯥꯡꯅ ꯏꯊꯟꯇ ꯄꯥꯏꯕꯒꯤ ꯁꯔꯨꯛ ꯄꯥꯝꯖꯕꯤ ꯁꯦꯂꯥ ꯃꯍꯥꯛꯀ ꯆꯔꯥ ꯆꯥꯗ꯭ꯔꯕꯁꯨ ꯎꯁꯥ ꯑꯃꯅ ꯇꯣꯡꯃꯤꯟꯅꯔꯒ ꯁꯤꯂꯣꯛꯅꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯏꯕꯥꯏꯕꯨ ꯌꯥꯝꯅ ꯁꯥꯎꯔꯕ꯭ꯔꯅꯦ ꯇꯤꯡ ꯂꯥꯎꯏ ꯋꯥꯍꯩꯗꯣ ꯏꯕꯥꯏ ꯍꯩꯕ ꯋꯥꯍꯩꯁꯤꯅ ꯄꯥꯏꯔꯤꯕ ꯄꯋꯥꯔꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯏꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯅ ꯀꯩꯗꯧꯔꯨꯅꯤ ꯑꯔꯖꯨꯟꯒꯤ ꯒꯥꯟꯙꯤꯕ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯦꯍꯟꯕ ꯀꯄꯤꯗꯥꯖ꯭ꯋꯥ ꯗꯣꯂꯥꯏ ꯑꯗꯨ ꯐꯥꯎꯕ ꯏꯕꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯃꯒꯨꯟ ꯃꯥꯡꯗꯨꯅ ꯃꯗꯣꯝ ꯃꯊꯟꯗ ꯃꯇꯦꯛ ꯃꯇꯦꯛ ꯇꯦꯛꯆꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯌꯥꯝꯅ ꯋꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯦꯁꯤഡ് ꯃꯈꯜ ꯑꯃꯅꯤ ꯃꯗꯨꯗꯤ ꯍꯩꯔꯤꯕ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯊꯝꯂꯝꯂꯤꯕ ꯄꯥꯇ꯭ꯔꯗꯨꯗꯅ ꯍꯦꯟꯅ ꯆꯥꯊꯠꯄ ꯉꯝꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯒꯗꯕ ꯃꯩꯔꯥꯕ ꯅꯠꯇꯦ ꯀꯥꯂꯤꯁꯤꯃꯩ ꯁꯛꯊꯤꯍꯜꯂꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯕꯣꯏꯁꯨ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯣ ꯈꯪꯉꯨꯝ ꯎꯝꯁꯤꯟꯈ꯭ꯔꯦ ꯄꯥꯎꯔꯧꯒꯤ ꯇꯦꯟꯅ ꯅꯣꯡ ꯆꯨꯔꯝꯕ ꯂꯥꯟꯗꯣ ꯈꯨꯗꯛꯇ ꯂꯦꯞꯈ꯭ꯔꯦ ꯂꯥꯟꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯅꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯎꯕꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯑꯅꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯃꯩꯔꯥꯕꯗꯤ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯏ ꯀꯣꯆꯤ ꯑꯃ ꯀꯣꯠꯇꯨꯅꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯕꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯃꯥꯕꯨ ꯃꯤꯆꯤꯅ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤ ꯑꯃꯒꯨꯝ ꯕꯣꯏꯒꯤ ꯅꯥꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯝꯕꯣꯝꯗꯨꯗ ꯁꯠ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯕꯣꯏ ꯈꯛꯇ ꯌꯦꯡꯂꯒ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯅ ꯕꯣꯏ ꯅꯣꯛꯂꯒ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯈꯪꯉꯣ ꯅꯤꯡꯉꯛꯄ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗꯦ ꯋꯥꯅꯤ ꯑꯩꯕꯣ ꯂꯥꯏꯖ ꯃꯃꯤꯠ ꯈꯨꯖꯤꯜꯂꯝ ꯅꯣꯛꯂꯒ ꯌꯥꯔꯤ ꯃꯧꯅ ꯂꯣꯟꯕ ꯆꯥ ꯊꯛꯎ ꯂꯥꯛꯑꯣ ꯑꯩꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯧꯗꯣꯛꯂꯕꯅꯤ ꯅꯨꯡꯁꯤꯔꯁꯨ ꯃꯁꯦ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯈꯔꯗꯤ ꯑꯣꯠꯈꯤꯒꯦ ꯍꯣꯏꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯅꯤ ꯍꯥꯏꯔꯁꯨ ꯍꯣꯏ ꯃꯥꯅꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯣꯔꯤꯕꯅꯤ ꯁꯅꯥꯅ ꯌꯥꯔꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯏꯆꯨ ꯇꯥꯗꯕ ꯂꯧꯗ꯭ꯔꯥꯎꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯅꯤ ꯃꯊꯃꯣꯏꯗꯣ ꯂꯧꯊꯣꯛꯂꯒ ꯕ꯭ꯂꯦꯗꯅ ꯆꯕꯦꯠ ꯂꯦꯜꯂꯁꯨ ꯏ ꯊꯣꯛꯑꯔꯣꯏꯗꯧꯕ ꯂꯧꯗ꯭ꯔꯥꯎꯕ ꯑꯃ ꯑꯗꯨꯅ ꯎꯔꯒ ꯀꯜꯂꯛꯇꯅꯅꯦ ꯃꯍꯩ ꯆꯥꯗꯨꯒ ꯇꯧꯔꯛꯀꯅꯤꯕ ꯆꯪꯉꯨꯔꯁꯤ ꯄ꯭ꯔꯞ ꯉꯥꯡꯅ ꯕꯣꯏꯗꯣ ꯂꯥꯏꯖꯒ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯩꯔꯥꯕꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯈꯟꯕꯗꯣ ꯅꯪꯍꯧꯗ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯆꯤꯡꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕ ꯊꯃꯣꯏꯗꯨꯗ ꯃꯔꯣꯜ ꯊꯣꯛꯇꯕꯒꯤ ꯗꯟꯗꯤ ꯑꯃꯁꯨ ꯄꯤꯕꯤꯔꯝꯂꯤ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯀꯨꯝ ꯖꯤꯔꯤ ꯖꯤꯔꯤ ꯆꯤꯡꯁꯤꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯗꯣ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯇꯝꯅ ꯄ꯭ꯔꯕꯞ ꯀꯥꯈꯠꯂꯒ ꯐꯝꯂꯤ ꯄꯥꯛ ꯍꯦꯛ ꯊꯧꯗꯦ ꯐꯝꯗꯨꯅ ꯂꯩ ꯃꯈꯨꯠꯅ ꯁ꯭ꯇꯥꯔꯤꯡꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯃꯤꯅꯤꯠ ꯑꯃꯅꯤ ꯑꯍꯨꯝ ꯂꯩꯔꯝꯂꯒ ꯇꯞꯂꯝꯅ ꯁꯣꯜꯂꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯃꯣꯏꯁꯤ ꯅꯝꯗꯅ ꯃꯔꯣꯜ ꯂꯣꯜꯍꯟꯒꯗꯧꯔꯤ ꯁꯣꯟꯊꯥꯡꯗꯨꯅ ꯁꯣꯜꯂꯤꯉꯩ ꯂꯥꯏꯖꯅ ꯎꯠꯈꯤꯕ ꯃꯑꯣꯡꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯍꯥꯟ ꯃꯈꯜ ꯑꯣꯏꯔꯗꯤ ꯐꯅ ꯁꯥꯎꯈ꯭ꯔꯕꯁꯨ ꯀꯣꯆꯤ ꯑꯃꯗꯤ ꯀꯣꯜꯂꯛꯀꯗꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯅꯥꯄꯜ ꯄꯣꯝꯕ ꯇꯦꯛꯈꯤꯗꯨꯅ ꯈꯝꯕꯜ ꯆꯥꯎꯕ ꯏꯍꯨꯜ ꯑꯃ ꯊꯃꯣꯏꯗ ꯀꯛ ꯊꯤꯜꯂꯛꯂꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕꯗ ꯃꯩꯔꯥꯕꯗꯣ ꯄꯥꯏꯔꯤꯕ ꯁ꯭ꯇꯥꯔꯤꯡ ꯑꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯟꯅ ꯃꯛꯅ ꯅꯤꯛꯏ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯏꯍꯨꯜ ꯑꯗꯣ ꯄꯥꯡꯒꯜ ꯑꯣꯏꯅ ꯐꯨꯗꯣꯔꯛꯂꯕꯗꯤ ꯑꯉꯛꯄ ꯐꯪꯅ ꯀꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯑꯃꯨꯔ ꯑꯅꯤꯔꯛ ꯈꯛꯇꯪꯒ ꯅꯤꯛꯂꯕꯗꯤ ꯒꯥꯔꯤꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯃꯊꯪ ꯀꯤꯟꯊꯔꯛꯀꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯈꯪꯅ ꯍꯟꯖꯤꯟ ꯇꯛꯁꯤ ꯁꯣꯜꯂꯒ ꯃꯔꯥ ꯂꯩꯖꯗꯕ ꯒꯥꯔꯤꯗꯨꯗ ꯇꯥꯏꯅꯔꯤ ꯃꯅꯨꯡ ꯀꯟꯕ ꯑꯉꯥꯎꯕꯗꯣ